ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯏꯁꯥꯅ ꯄꯥꯏꯗꯅ ꯌꯦꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯦ ꯐꯪꯕꯗꯒꯤ ꯑꯉꯝꯕ ꯈꯔ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯑꯩꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥꯁꯤꯡ ꯈꯜꯂꯒ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯁꯔꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯐꯝ ꯑꯝꯇ ꯂꯩꯇꯕ ꯃꯐꯝꯗ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯉꯒ ꯌꯣꯟꯕ ꯑꯅꯤꯈꯛ ꯂꯩꯍꯧꯏ ꯂꯩꯀꯣ रुपा चामगे अहू रुपा चामगे Vietnamese yếm ra mà Làm cái đó mà đi học phi cái này nè. Sam na ti se ai noi karakter pham mai yeng ba nungai tu chi na barai ai da ngam pi bani che che ai nungai tu pi bani noi chi da hogal po ya da pham ba da ai nungai ma da lak che chi ngai ni barai yo ba che ima gi bi ra gi che oh ya ai yeng ngai tu Nó còn trong nó còn ra thì giờ. oh pare ba